Assalamualaikum. Ngasi January tang ani 2026 ay faraba irai numit asida ay inaw Arif Khan hojik masang ngamdaduna limski nephrology wata matam sangnadagi habidi chahi mari dagi kidney fail oidna dialysis tawduna lakpani magyana ayaksida igi darkar oiba maktadum thoi hariba sing ngasi phawbada atoba organization kya dagi somateng phangi adu ngasi makti ekoigi PYO MPO gi president Mayarya Judin masama kangarang unajaraga igi awat pasingchi layena tak charubada hangacarubada Mayarya Judinna MPO gi moi thawai puriba general secretary finance secretary amadi advisor gi hariba organization secretary hariba moi jingchi laaga ngasi rimsta unit ani pibira mem asigi namta hangai leitana MPO bu hanna thagachari amajong moina tawruba thabuk tharum khudimakta allahna afabata sinbi sanu mai purakpu oira sanu iramda masigi haina thamjari. Thank you.